ꯏꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯆꯦꯃꯥꯏꯒꯨꯝ ꯏꯅꯕ ꯑꯍꯥꯡꯕ ꯆꯦꯃꯥꯏ ꯂꯩꯔꯛꯇ꯭ꯔꯕꯔꯥ? ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯍꯥꯡꯕ ꯆꯦꯃꯥꯏ ꯈꯔ ꯍꯥꯞꯆꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯣ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯈꯤ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯕ꯫ ꯅꯪ ꯀꯅꯥꯅꯣ? ꯑꯩꯕꯨ ꯑꯃꯨꯛ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯥꯛꯏꯔꯥ? ꯅꯪꯗꯤ ꯅꯨꯄꯤꯅꯤ, ꯃꯃꯥ ꯑꯩꯅ ꯋꯥꯔꯝꯒꯗꯕ ꯃꯩꯆꯥꯛ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯅꯨ ꯉꯛꯅ ꯌꯦꯡꯉꯤ꯫ ꯉꯥꯡꯂꯛꯄꯗ ꯑꯉꯥꯎꯕꯤ ꯃꯥꯜꯂꯕꯁꯨ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯃ ꯃꯥꯜꯂꯤ꯫ ꯇꯅꯨ ꯇꯞꯅ ꯅꯣꯟꯊꯔꯛꯂꯒ ꯀꯧꯔꯛꯏ, ꯏꯃꯥ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯃꯈꯣꯏꯅ ꯐꯥꯔꯒ ꯃꯐꯝꯁꯤꯗ ꯊꯝꯃꯤꯔꯥ? ꯅꯨꯄꯤꯗꯣ ꯃꯆꯤꯟ ꯈꯔ ꯄꯩꯊꯣꯛꯑꯒ ꯇꯅꯨꯗ ꯍꯥꯏꯔꯛꯂꯤꯕ ꯅꯠꯇ꯭ꯔꯒ ꯃꯊꯟꯇ ꯁꯣꯟꯖꯔꯤꯕ꯭ꯔꯥ? ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯐꯠꯇꯦ, ꯅꯨꯄꯥꯅ ꯍꯦꯜꯂꯦ ꯁꯥꯊꯤ, ꯑꯉꯥꯡ ꯑꯍꯟ ꯈꯥꯏꯗꯦ, ꯂꯣꯏꯅ ꯐꯠꯇꯦ꯫ ꯇꯅꯨꯗ ꯁꯠ ꯂꯩꯁꯤꯜꯂꯛꯑꯒ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯐꯧꯀꯣ, ꯅꯪꯒ ꯏꯇꯥ ꯁꯥꯟꯅꯁꯦꯕ, ꯑꯩ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯤꯕꯤꯒꯦ꯫ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯍꯣꯠꯂꯒ, ꯅꯪꯁꯦ ꯍꯥꯟꯅ ꯎꯈꯤꯗ꯭ꯔꯤꯕꯣ? ꯅꯪ ꯀꯅꯥꯅꯣ? ꯏꯃꯥ, ꯑꯩ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯅꯦ꯫ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝ꯫ ꯄꯤꯕꯥ ꯂꯩꯇꯦ, ꯌꯨꯝꯁꯤꯗ ꯄꯤꯕꯥ ꯂꯩꯇꯦ꯫ ꯃꯥꯁꯨ ꯌꯥꯎꯕꯅꯦ, ꯑꯩꯕꯨ ꯐꯥꯕ꯫ ꯃꯆꯤꯟ ꯑꯗꯨꯗ ꯄꯉꯥꯡꯇ ꯉꯥꯡꯕꯗꯣ ꯇꯅꯨ ꯀꯔꯤꯅꯣ ꯈꯟꯖꯥꯟꯅꯩ꯫ ꯃꯥꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯣꯡꯕꯥꯟꯕꯨꯅꯤ꯫ ꯇꯅꯨꯅ ꯂꯣꯌꯥꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯅ, ꯅꯪ ꯆꯠꯂꯣ, ꯂꯥꯛꯑꯅꯤ, ꯁꯤꯔꯜ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯍꯤꯗꯥꯛ ꯀꯥꯞꯕ ꯑꯃꯨꯛ ꯂꯥꯛꯑꯅꯤ꯫ ꯂꯥꯛꯑꯦ ꯇꯨ, ꯆꯠꯂꯣꯕ, ꯆꯠꯂꯣ꯫ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯇꯅꯨꯕꯨ ꯄꯥꯈꯠꯍꯜꯂꯤ꯫ ꯇꯅꯨꯅ, ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯀꯦ, ꯉꯁꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯁꯦꯝꯖꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯇꯣꯛꯏ꯫ ꯂꯣꯌꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯀꯥꯈꯠꯂꯛꯏ꯫ ꯋꯥꯈꯜꯁꯨ ꯈꯟꯕ ꯂꯦꯞꯇꯦ꯫ ꯃꯥꯁꯨ ꯌꯥꯎꯕꯅꯦ ꯍꯥꯏꯔꯤꯁꯦ ꯃꯥꯔꯣ? ꯑꯩꯅ ꯃꯤ ꯍꯥꯠꯂꯕꯁꯨ ꯑꯩ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯗꯕꯅꯤꯗ꯫ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯧꯈꯤ ꯅꯨꯃꯤꯠ ꯃꯥꯁꯨ ꯋꯤꯁꯄꯔ ꯈꯔ ꯋꯥꯏ ꯁꯪꯂꯦ ꯉꯥꯟꯕ ꯌꯨꯀꯦꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨꯅ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯀ ꯑꯣꯏꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯉꯥꯟꯊꯣꯏ ꯂꯩꯆꯤꯜ ꯍꯣꯏꯗ ꯂꯥꯛꯏ꯫ ꯂꯩꯆꯤꯜ ꯃꯁꯥ ꯑꯗꯣ ꯏꯍꯩ ꯍꯩꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯉꯥꯟꯊꯣꯏ ꯂꯥꯛꯄꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯖꯕ ꯐꯪꯂꯅꯤ ꯈꯟꯅ ꯀꯧꯔꯛꯏ, ꯂꯥꯏꯕ꯭ꯔꯦꯔꯤꯗ꯫ ꯍꯣ, ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯐꯝꯗ꯭ꯔꯗꯤ ꯅꯣꯏꯒꯤ ꯐꯝꯐꯝꯁꯨ ꯂꯩꯇꯕꯅ? ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝ ꯂꯩ, ꯁꯠꯇꯨ ꯆꯪꯂꯛꯑꯣ꯫ ꯂꯩꯔꯝꯃꯣ ꯏꯕꯦꯝꯃ, ꯑꯩꯅꯦ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯦꯕ꯫ ꯕ꯭ꯔꯦꯗ ꯑꯦꯟ ꯕꯇꯔ꯫ ꯂꯩꯆꯤꯜ ꯅꯣꯛꯑꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯅꯕ ꯈꯔ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯂꯩꯆꯤꯜ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯉꯥꯟꯊꯣꯏꯅ, ꯂꯩꯆꯤꯜ, ꯅꯪ ꯅꯃꯤꯠꯀꯥꯗꯣ ꯂꯣꯏ ꯄꯣꯝꯃꯦ, ꯅꯪ ꯀꯞꯄ꯭ꯔꯣ? ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ ꯑꯩꯕꯨ? ꯑꯗꯨꯛ ꯐꯕ ꯅꯨꯄꯥꯗꯣ ꯅꯪꯅ ꯏꯟꯊꯣꯛꯂꯨꯔꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯈꯥꯕꯗꯨꯅ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ? ꯅꯪꯅ ꯃꯥꯒ ꯂꯨꯍꯣꯡꯕꯗꯒ ꯌꯥꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯔꯝꯃꯗꯤꯅꯦ, ꯄꯨꯛꯇ ꯃꯣꯟꯒ ꯍꯥꯞꯂꯒ ꯑꯩ ꯃꯃꯥ ꯑꯣꯏꯗꯣꯔꯦ ꯀꯥꯏꯅꯒ ꯃꯤ ꯈꯨꯗꯤꯡꯒꯤ ꯎꯠꯂꯒꯅꯦ ꯅꯝꯂꯩ ꯂꯩꯔꯝꯅꯤ꯫ ꯂꯩꯆꯤꯜꯅ, ꯏꯄꯥ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯀꯔꯝꯅ ꯏꯜꯂꯣꯏ? ꯑꯩꯒꯤ ꯏꯃꯥ ꯂꯩꯈꯤꯗꯕꯗꯩ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯅꯥꯎꯊꯤ ꯁꯥꯖꯔꯛꯄꯅꯦ꯫ ꯄꯥꯕꯨꯡꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯌꯥꯗꯨꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟ꯫ ꯃꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩ ꯌꯥꯐꯝꯗꯤ ꯊꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨꯗ ꯅꯪ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯣꯏꯗꯨꯅ ꯆꯠꯃꯤꯟꯅꯒꯗꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯪꯅ ꯈꯟꯗꯅ ꯃꯣꯏꯅ ꯈꯜꯂꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ? ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯁꯨ ꯑꯩꯕꯨ ꯃꯥꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯨꯄꯤ, ꯅꯪ ꯃꯤ ꯌꯥꯝ ꯑꯣꯠꯂꯤꯀꯣ꯫ ꯌꯥꯔꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ꯫ ꯋꯥꯈꯜꯁꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯑꯃꯨꯛ ꯈꯔ ꯇꯧꯔꯛꯑꯣꯕ꯫ ꯆꯠꯂꯣ ꯑꯥꯗ, ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯇꯣꯂꯟ ꯑꯣꯏꯅ ꯎꯔꯨꯔꯕꯣ? ꯑꯩꯅ ꯁꯤꯈꯤꯕꯗ ꯅꯪ ꯀꯞꯅꯕ ꯄꯤꯗꯣ ꯈꯔ ꯈꯥꯛꯑꯣ꯫ ꯍꯟꯗꯛꯇꯤ ꯁꯈꯤ ꯊꯕꯛꯀ ꯌꯥꯝꯅ ꯐꯈ꯭ꯔꯦ꯫ ꯇꯅꯨꯅ ꯇꯧꯒꯗꯕ ꯊꯕꯛꯀ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯕꯅꯤ꯫ ꯇꯅꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯣꯌꯥꯅ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯀꯩ ꯌꯦꯡꯉꯤꯅꯣ? ꯀꯩꯝ ꯌꯦꯡꯗꯦ꯫ ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩꯝ ꯇꯧꯗꯦꯕ꯫ ꯂꯣꯌꯥ ꯈꯖꯤꯛꯇꯪ ꯁꯨꯛꯑꯒ,
Ngasi fauba aibу napuroiba oina khanba ngamdribra. Tanu Loyada yenglaaga makhut anido paisinaduna khumlai. Ngamde. Noigi amamba kada leiriba nupise kanano. Loya ngakna yenglaga nangdi mato karamna khangliba. Tanu hogalaga Loyagi manakta changsilai aduga warongna yenglaga asigumba phattaba thabakta nangsu saruk yari ai nanga kainaba pame. Khanthadana khanghai hairakpa wahaini Loyagi thamoida traina ama faurai. Nang ma kanano khangbra? Aina matam kuinadagi thiduna laklaba mine. Mafamsida lei haibadi khange. Adubu amukta faubadi imagi saktamugi fangde. Se ai haige ma aigi imane apokpi ima. Tanu Loyabo yamna nungshina yenglai thangnaba mikupta miyeng ado fat hongki. Nangi ima adudi nangna karigi imabu mafamsidagi lauthoknaba honadaba. Nangsu yauna imabu asamna phaduna thamibra. Maram lei nangna khangoi. Maramdune ingonda hayo hairibase. Nangna khanglaga kaidauge haibano. Nangi wahaidudi aibu inthokpa ma yauriye. Loya tanubu manghaningdabana khamban chaurakpana haini hairi khangdaba hairai. Mafamdo amuk hana nang changano. Nang yamna shininglaba. Mogi makuta sigido sharuk aigi kuto hoina siko. Naran pumnamak korta yazaro. Nangmu jelda aina thamlagani. Hairamlaga thokre. Tanu warongna yenglaga nushibadi phauраbaneba. Thamoisina chubiramle nangna amuk sumairi. Ai isana yaroye. Yumsida aina tawgadaba thabak yam watli. Somda nganba numidang oihaningmana khangma ngamdre. Napido sengli Purnima Mangola da famlaga mana tawriba adubu yenglaga cha se amta hana thaksila one horendi cha khara thenglani ne nganma mathau odo tawna karigi thengdoriba kanamu laktorige chawbo haido ngasi lakni haibane ngaikone bungo nangse langlina pamba maline kari noima nangna mungang duna fagi natene ai makhoi yumdaga chatpaga kire aduna langlin doina yenglase lairik su haiba ngangni ima nangshidi aina nangonda chaluso haigideko aduga ai mabudi chalgumda khaleko khangde aidi ngasi lai ngaisida wariga hawdoklani ko yompakto thamlaga mama magi manakta famtharaklaga chado thakna mi angang dudane iranga musabiruran ko lairikta kana mai onsingadaba matamsida school na position yaurkani kaina asaga thamlibane adu luhongase haibadi natidana somwari se hawdoke haibani ba aduni imaina harisisu hawdoklurano tanja adu da thonga lagi chawbaga langlenga do changlai langlen nganbabu ubada dangan hatu changlaga nangudaba kuirena unamaningdana laine laikti phajana paribo dongdong haidokanba langleni kaidainoda padre amta ai wakhalga amta changdreba handaktine tam test azu fail oirine hinchabi principal aduna ngangmada aina kongase itabani mi nganba langleni mana ado lairaga lairik pade kaina angangna ko yam khatkano chaira ido kalak pelabani aya thadomi nai haiba Purnimana ibungo angang manado amuk laridobu karino ba chawbana o handaki tam testa fail oiraiba madanata mapai fawba khonti phajana jai itawbu lekhibro ayuksida khoi chopnina maningomda thokibani aiga chalase tamo makoyani maningtamna chatkre langlin ke boy naga se loingang le haiba lairto karigi padrino haiba ai khangde paagi tawbaga nang hekta chongthora alphabet ki mahut nang ngakta irang tawjano harisene angangna ai kainom haidu leiko nganbasu hogotkre thabaga do makha sathaba hokre langle nomi yengduna lei nganbana maningda chalo swaida lerano aina leibaga chatkibaga kari mari leinage
ꯑꯩ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗꯦꯕ. ꯍꯣꯏ, ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯌꯦꯠ ꯇꯥꯔꯦ. ꯅꯨꯄꯤ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯆꯠꯅ ꯂꯥꯎꯔꯝꯃꯤ. ꯀꯩꯅꯣꯝꯃ ꯍꯥꯏꯗꯧ ꯂꯩꯀꯣ. ꯉꯥꯟꯕ ꯋꯥꯈꯜꯗ ꯑꯩꯕꯨ ꯆꯥꯠꯍꯧꯕꯅ ꯐꯗꯣꯔꯤꯕꯣ. ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯑꯦ. ꯇꯅꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩ. ꯔꯦꯖꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯉꯥꯟꯊꯣꯏꯒ ꯆꯠꯈ꯭ꯔꯦ. ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯈꯤ, ꯔꯤꯅꯥ ꯑꯃꯗꯤ ꯃꯥꯒꯅꯤ. ꯇꯅꯨ ꯃꯁꯥꯗꯨ ꯂꯩꯇꯥꯗꯦ. ꯉꯔꯥꯡꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯅꯤꯡꯂꯛꯏ. ꯍꯤꯟꯖꯥꯡ ꯑꯗꯨꯗ ꯇꯨꯝꯅꯕ ꯍꯤꯗꯥꯛ ꯊꯥꯛꯆꯤꯟꯈ꯭ꯔꯦ. ꯉꯁꯤꯗꯤ ꯅꯨꯄꯤꯗꯨꯕꯨ ꯍꯤꯗꯥꯛ ꯀꯥꯞꯇ꯭ꯔꯤꯉꯩꯗ ꯇꯅꯨꯅ ꯀꯧꯔꯛꯏ. ꯆꯥꯛ ꯆꯥꯔꯁꯦ. ꯁꯈꯤ ꯍꯥꯟꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯛꯏ. ꯂꯥꯝꯂꯦꯅꯦ, ꯑꯝꯇ ꯆꯥꯈꯤꯒꯦ. ꯔꯤꯅꯥꯁꯨ ꯆꯪꯂꯛꯏ. ꯑꯅꯤ ꯑꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ. ꯇꯅꯨ ꯃꯔꯥꯜ ꯂꯩꯇꯕꯒꯨꯝꯅ ꯃꯃꯥꯏ ꯑꯗꯨ ꯁꯛꯐꯝ ꯑꯃꯠꯇ ꯍꯣꯡꯗꯦ. ꯆꯥꯕ ꯂꯣꯏꯅꯔꯛꯄ ꯑꯗꯨꯗ ꯔꯤꯅꯥ ꯍꯀꯥꯝ ꯆꯜꯂꯒ ꯑꯩꯗꯤ ꯇꯨꯝꯅꯤꯡꯂꯦꯍꯦ. ꯇꯅꯨ, ꯅꯪ ꯂꯣꯏꯁꯤꯜꯍꯧꯔꯣ. ꯁꯈꯤꯁꯨ ꯌꯥꯅꯤ, ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ. ꯇꯅꯨ ꯃꯕꯨꯛꯅꯨꯡꯗ ꯁꯣꯜꯂꯤ. ꯃꯁꯤꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯖꯥꯠꯂꯣ? ꯇꯞꯅ ꯍꯥꯏꯔꯛꯏ. ꯍꯣꯏ, ꯂꯣꯏꯁꯤꯜꯂꯣ. ꯇꯅꯨ ꯊꯣꯛꯂꯛꯑꯦ. ꯅꯥꯀꯜ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯌꯦꯡꯉꯦ. ꯁꯈꯤ ꯃꯁꯥ ꯑꯗꯨ ꯍꯥꯊꯨꯕꯒꯨꯝ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ. ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯒ ꯃꯁꯥ ꯑꯗꯨ ꯇꯨꯝꯅꯤꯡꯂꯛꯂ ꯃꯥꯜꯂꯦ. ꯂꯣꯏꯁꯤꯟ ꯎꯏꯔꯛꯑꯦ. ꯈꯞ ꯆꯤꯡꯂꯕꯅꯤ. ꯇꯅꯨꯅ ꯑꯦꯛꯁꯟꯗꯤ ꯄꯥꯜꯂꯛꯑꯦꯁꯦ. ꯁꯈꯤ ꯂꯣꯏꯁꯤꯟꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ. ꯇꯅꯨꯅ ꯌꯦꯁ! ꯌꯥꯝ ꯊꯨꯅ ꯉꯔꯥꯡꯒꯤ ꯀꯥ ꯑꯗꯨꯗ ꯒꯝ ꯂꯥꯛꯏ. ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯀꯧꯔꯛꯏ. ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦꯕ. ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯅꯣꯔꯃꯦꯜꯗ ꯂꯩꯔꯝꯃꯤ. ꯇꯞꯅ ꯌꯦꯡꯂꯛꯂꯒ ꯅꯪꯕꯨ ꯀꯅꯥꯅꯣ ꯏꯕꯦꯝꯃ? ꯃꯐꯝꯁꯤꯗꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯇꯅꯨ ꯋꯥꯍꯪ ꯑꯃꯗ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯏ. ꯏꯃꯥꯕꯨ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯐꯥꯔꯤꯅꯣꯕ? ꯏꯃꯥꯕꯨ ꯑꯣꯏꯅ ꯂꯧꯊꯣꯛꯀꯅꯤꯌꯦ. ꯑꯗꯨꯛ ꯀꯨꯏꯔꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯕꯗ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯅꯨꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯅꯨꯄꯤ ꯃꯍꯥꯛꯇꯨ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯟꯕꯤꯔꯦ. ꯅꯪ ꯊꯣꯛꯈ꯭ꯔꯣ ꯏꯕꯦꯝꯃ. ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯇꯥꯔꯝꯗꯣꯔꯝꯃꯅꯤ. ꯆꯪꯂꯛꯑꯅꯤ. ꯅꯪꯕꯨ ꯎꯈ꯭ꯔꯗꯤꯅꯦ ꯑꯃꯨꯛ ꯐꯥꯕꯤꯔꯅꯦꯕ. ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯈꯣꯏꯅ. ꯇꯅꯨ ꯇꯞꯅ ꯐꯥꯔꯣꯏꯌꯦ ꯏꯃꯥ. ꯑꯩꯅ ꯏꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯀꯅꯤꯌꯦ. ꯃꯦꯝꯆꯥꯅ ꯅꯪꯕꯨ ꯀꯅꯥꯅꯣꯕ? ꯇꯅꯨ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯏꯆꯥꯒꯤ ꯂꯣꯏꯅꯕꯤ. ꯏꯃꯥꯒꯤꯅ ꯅꯃꯧꯅꯦ. ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛ ꯂꯥꯛꯂꯕ꯭ꯔꯣ? ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩ ꯃꯈꯣꯏꯕꯨ ꯌꯦꯡꯕ ꯄꯥꯝꯃꯦ. ꯂꯩꯌꯦ ꯏꯃꯥ. ꯏꯃꯥꯒꯤ ꯏꯆꯥ ꯑꯃꯗꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯏꯆꯥ ꯑꯃꯗꯤ ꯈꯪꯗꯤꯌꯦ. ꯑꯩꯅ ꯊꯤꯕ ꯉꯝꯒꯅꯤꯌꯦ ꯏꯃꯥ. ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯕꯗꯤ ꯑꯩ ꯀꯣꯟꯅ ꯂꯤꯒꯦ. ꯉꯁꯤꯗꯤ ꯅꯪ ꯆꯠꯂꯣ. ꯃꯈꯣꯏ ꯂꯥꯛꯑꯅꯦꯕ. ꯇꯅꯨꯅ ꯂꯥꯛꯑꯣꯌꯦ ꯏꯃꯥ. ꯑꯩꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ. ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤꯅꯦ ꯏꯃꯥ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯔꯝꯗꯕ ꯌꯥꯏ. ꯅꯪꯒꯤ ꯃꯤꯠꯂꯨꯗ ꯇꯁꯦꯡꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ. ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯛꯑꯣꯏ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤꯌꯦ. ꯑꯩꯒꯤ ꯊꯥꯖꯕ ꯅꯪ ꯊꯨꯒꯥꯏꯒꯅꯨꯀꯣ. ꯑꯩ ꯂꯤꯔꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ. ꯇꯅꯨ ꯐꯣꯟ ꯑꯗꯨ ꯁꯠ ꯄꯨꯊꯣꯔꯛꯂꯒ ꯔꯦꯀꯣꯔꯠ ꯇꯧꯏ. ꯃꯦꯝꯆꯥ ꯁꯣꯔ ꯑꯃꯇꯪ ꯆꯥꯎꯅ ꯍꯣꯟꯗꯣꯛꯂꯒ ꯅꯪꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ. ꯃꯔꯥꯜ ꯂꯩꯔꯕ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯕ ꯑꯣꯏꯌꯨ ꯍꯥꯏꯔꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ. ꯃꯇꯝ ꯑꯃ ꯃꯦꯝꯆꯥ ꯍꯣꯏꯅ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ, ꯃꯈꯣꯏꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯇꯞꯅ ꯂꯤꯔꯛꯏ. ꯃꯦꯝꯆꯥꯅ ꯋꯥꯔꯤꯁꯦ ꯃꯀꯣꯛꯇꯒꯤ ꯐꯖꯅ ꯇꯥꯎ. ꯑꯗꯨꯒꯅꯦ ꯅꯪ ꯏꯃꯥꯕꯨ ꯏꯆꯥ ꯑꯅꯤꯗꯨꯒ ꯎꯅꯍꯜꯂꯨꯀꯣ. ꯂꯥꯏꯔꯤꯛ ꯍꯩꯕꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯗꯨ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ. ꯄꯨꯖꯥ ꯍꯣꯏ ꯄꯥꯔꯇꯤ ꯍꯥꯏꯔꯒ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕꯅꯤ. ꯄꯨꯖꯥ, ꯃꯦꯝꯆꯥ, ꯔꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞꯅꯤ. ꯃꯌꯥꯝꯗꯒꯤ ꯂꯥꯏꯔꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯗꯤ ꯔꯤꯅꯥꯅꯤ. ꯁꯛꯇ ꯍꯦꯟꯊꯣꯏꯕꯅ ꯄꯨꯖꯥꯅꯤ.
ꯃꯦꯝꯆꯥ ꯁꯤꯡꯕꯗ ꯍꯥꯏꯔꯤꯕꯅꯤ, ꯊꯃꯣꯏ ꯁꯦꯡꯕꯗ, ꯆꯝꯖꯕꯗ. ꯃꯈꯣꯏ ꯑꯍꯨꯝꯇ ꯅꯠꯇꯅ ꯅꯨꯄꯥꯗꯁꯨ ꯀꯦꯟꯗ꯭ꯔ ꯍꯣꯏꯒꯤ ꯄꯥꯔꯇꯤ ꯍꯥꯏꯔꯒ ꯈꯪꯅꯩ. ꯃꯣꯏ ꯑꯁꯤ ꯑꯅꯩꯕꯤ ꯄꯥꯔꯇꯤꯗꯨꯅꯤ. ꯀꯦꯟꯗ꯭ꯔ ꯃꯁꯛ ꯃꯇꯧꯗ ꯐꯖꯕ ꯅꯨꯄꯥꯅꯤ. ꯊꯣꯏꯕ ꯃꯔꯛ ꯁꯥꯔꯛꯅꯤ. ꯂꯥꯏꯔꯤꯛꯇ ꯑꯣꯏꯔꯦ, ꯁꯛꯇ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯃꯅꯤꯡꯈꯣꯝꯕ ꯍꯥꯏꯕꯗꯤ ꯃꯅꯤ. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ, ꯄꯨꯛꯆꯦꯜ ꯈꯔ ꯄꯤꯛꯄ ꯃꯤꯁꯛꯅꯤ. ꯊꯣꯏꯕ ꯉꯥꯟꯕ ꯑꯃꯁꯨꯡ ꯂꯣꯌꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯗꯨꯅꯤ. ꯃꯦꯝꯆꯥ ꯊꯣꯏꯕꯒꯤ ꯂꯣꯏꯅꯕꯤꯅꯤ. ꯀꯦꯟꯗ꯭ꯔ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯋꯥꯔꯤ ꯍꯥꯏꯕꯗꯤ ꯇꯅꯨꯒꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯑꯁꯦꯡꯕ ꯃꯄꯥꯅꯤ. ꯔꯤꯅꯥ ꯀꯦꯟꯗ꯭ꯔꯒꯤ ꯂꯣꯏꯅꯕꯤꯅꯤ. ꯇꯅꯨꯒꯤꯅ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥ. ꯃꯅꯤꯒꯤꯅ ꯑꯅꯤꯁꯨꯕ ꯅꯨꯄꯤ. ꯂꯩꯆꯤꯜꯒꯤꯅ ꯌꯣꯛꯆꯕꯤ. ꯄꯨꯖꯥ ꯂꯩꯆꯤꯜꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯃꯥ. ꯃꯅꯤꯒꯤꯅ ꯑꯍꯥꯟꯕ ꯅꯨꯄꯤ. ꯃꯅꯤꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯂꯝꯂꯅꯤ, ꯁꯥ ꯑꯗꯨꯅꯤ. ꯂꯥꯛꯂꯤ ꯑꯁꯦꯡꯕ ꯋꯥꯔꯤ, ꯆꯌꯦꯠꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯅꯕ. ꯃꯈꯣꯏꯕꯨ ꯃꯌꯥꯝꯅꯁꯨ ꯂꯛꯅꯩ, ꯑꯣꯖꯥꯅ ꯐꯥꯎꯕ ꯂꯛꯅꯩ. ꯆꯥꯅ ꯆꯥꯅꯕ ꯅꯨꯄꯤ ꯀꯣꯏꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ. ꯊꯣꯏꯕꯒ ꯃꯦꯝꯆꯥꯒ, ꯄꯨꯖꯥꯒ ꯀꯦꯟꯗ꯭ꯔꯒ, ꯑꯗꯨꯒ ꯃꯅꯤꯒ ꯔꯤꯅꯥꯒ ꯀꯌꯥꯗ ꯄꯨꯡꯕꯥ ꯆꯥꯔꯕꯅꯣ? ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯂꯩꯔꯤ. ꯅꯨꯄꯤ ꯍꯣꯏꯁꯨ ꯂꯥꯛꯂꯤ. ꯔꯤꯅꯥꯅ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯦꯟꯗ꯭ꯔꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ. ꯀꯨꯏꯗ꯭ꯔꯤ, ꯄꯨꯡ ꯑꯃꯔꯣꯝ ꯁꯨꯔꯦ. ꯃꯅꯤ ꯄꯨꯖꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯄꯨꯖꯥ, ꯀꯦꯟꯗ꯭ꯔꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯑꯩ ꯈꯪꯗꯦꯗ, ꯔꯣꯃꯥꯟꯁꯁꯨ ꯍꯩꯇꯦ, ꯁꯛꯇꯥ ꯑꯁꯤꯒ. ꯊꯣꯏꯕꯅ ꯀꯩꯅꯣ, ꯄꯨꯂꯞ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ? ꯆꯠꯂꯣ ꯑꯝꯇ, ꯂꯥꯎꯗꯅ. ꯃꯦꯝꯆꯥꯅ ꯊꯃꯥꯏꯊꯥ, ꯀꯜꯂꯛꯄ ꯌꯦꯡꯊꯤꯕ ꯍꯥꯏꯕ ꯃꯒꯨꯟꯗꯣ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤ ꯃꯅꯤ ꯃꯍꯥꯛꯇ. ꯃꯥꯅ ꯃꯥꯟꯅꯕ ꯄꯨꯜꯂꯦ ꯍꯥꯏꯕꯗꯨꯅꯤ. ꯔꯤꯅꯥ ꯑꯗꯨꯁꯨ ꯃꯉꯥꯏ, ꯄꯨꯛꯆꯦꯜ ꯈꯔ ꯄꯤꯛꯏ. ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯏꯆꯝ ꯆꯝꯂꯤꯕꯗꯤ ꯄꯨꯖꯥꯅꯤ. ꯅꯨꯄꯥꯗꯨꯅ ꯀꯦꯟꯗ꯭ꯔ. ꯇꯅꯨ ꯃꯨꯟꯅ ꯇꯥꯏ. ꯃꯦꯝꯆꯥ ꯇꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯦ. ꯑꯩꯈꯣꯏ ꯀꯥꯏꯅꯔꯛꯄ, ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯂꯣꯏꯅ ꯆꯠꯅꯔꯛꯄ. ꯑꯩꯒꯤ ꯅꯨꯄꯥꯒ, ꯍꯥꯏꯕꯗꯤ ꯊꯣꯏꯕꯒ, ꯃꯅꯤꯒꯗꯤ ꯄꯨꯟꯈꯤ. ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯄꯨꯟꯅ ꯇꯧꯅꯕ ꯍꯥꯏꯗꯨꯅ. ꯐꯖꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩ? ꯐꯖꯕꯗ ꯌꯦꯡꯅꯤꯡꯗꯕ ꯀꯅꯥ ꯂꯩ? ꯑꯗꯨꯕꯨ ꯐꯖꯕꯗ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯅꯪꯅ. ꯊꯤꯔꯕꯁꯨ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯐꯖꯩꯗꯣ. ꯃꯅꯤꯅ ꯆꯨꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯈꯤꯕꯅꯤ ꯄꯨꯖꯥꯗ. ꯌꯦꯡꯕꯇ ꯅꯠꯇꯦ, ꯃꯥꯅ ꯂꯧꯁꯨ ꯂꯧꯕꯤꯈꯤꯕꯅꯤ. ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯀꯥꯏꯅꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯕ ꯅꯨꯃꯤꯠꯅꯤ. ꯔꯤꯅꯥꯒ ꯀꯦꯟꯗ꯭ꯔꯒꯗꯤ ꯌꯥꯎꯔꯝꯗꯦ. ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ. ꯃꯅꯤꯅ, ꯊꯣꯏꯕ, ꯅꯣꯏꯗ ꯑꯣꯏꯅ ꯀꯣꯏꯊꯔꯨꯔꯁꯦ. ꯅꯪꯗꯤ ꯄꯦꯜꯂꯝꯃꯅꯤ, ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤꯅ ꯄꯦꯟꯕꯒ ꯂꯩꯇꯦꯕ. ꯄꯦꯟꯗꯦꯗ ꯑꯩꯈꯣꯏꯁꯨ. ꯃꯦꯝꯆꯥꯅ, ꯊꯥꯡꯒꯗ ꯑꯣꯏꯅ ꯆꯠꯁꯦ, ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯁꯨ. ꯊꯣꯏꯕꯅ, ꯂꯥꯛꯂꯤꯉꯩꯗ ꯂꯣꯏꯅ ꯄꯨꯊꯔꯗꯕꯅꯦ. ꯄꯨꯖꯥꯗꯤ ꯀꯦꯟꯗ꯭ꯔ ꯌꯥꯎꯔꯛꯇꯕꯅꯤꯅ ꯋꯥ ꯀꯌꯥꯁꯨ ꯉꯥꯡꯖꯗ꯭ꯔꯦ. ꯃꯊꯪ ꯀꯣꯏꯔꯨꯔꯒ ꯊꯣꯏꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ. ꯊꯣꯏꯕꯒꯤꯅꯦ ꯍꯥꯏꯕꯗ ꯃꯃꯥ ꯂꯩꯈꯤꯗꯕ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯕꯅꯤ. ꯃꯄꯥꯗꯤ ꯃꯥꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ. ꯄꯨꯖꯥ ꯇꯞꯅ ꯊꯣꯏꯕꯗ ꯍꯪꯂꯛꯏ. ꯅꯪꯕꯨ ꯅꯊꯟꯇ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯀꯥꯏꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯍꯩꯅꯗꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅꯅꯦ ꯑꯩ ꯀꯩꯅꯣꯝ ꯈꯟꯕ ꯂꯣꯏꯔꯕꯅꯦ. ꯄꯨꯖꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯀꯔꯤ ꯈꯜꯂꯤꯕ? ꯑꯗꯨꯕꯨꯔꯣ, ꯉꯁꯤꯗꯤ ꯅꯃꯥꯟꯅꯕꯤꯁꯦ ꯃꯌꯨꯝꯗ ꯍꯜꯂꯟꯈ꯭ꯔꯔꯣꯏ. ꯃꯦꯝꯆꯥꯅ, ꯀꯩ ꯍꯥꯏꯕꯗꯨꯅ? ꯊꯣꯏꯕꯅ, ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯗꯕꯅꯦ. ꯁꯪꯗ꯭ꯔꯦ, ꯅꯪ ꯃꯊꯟꯇ ꯆꯦꯜꯂꯣ. ꯀꯔꯤꯅꯣ? ꯑꯩ ꯏꯊꯟꯇ ꯁꯨꯝ ꯂꯩꯍꯟꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯅꯪꯒꯤ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯅꯕ ꯍꯥꯟꯅ ꯑꯝꯇ ꯇꯧꯒꯣꯕ. ꯑꯩ ꯏꯊꯟꯇ ꯊꯕꯛꯁꯨ ꯍꯣꯠꯅꯅꯤ, ꯏꯃꯨꯡꯁꯨ ꯍꯣꯠꯅꯅꯤ. ꯑꯗꯨꯗ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ. ꯑꯩꯒꯤ ꯃꯪꯂꯥꯟꯁꯦ ꯃꯥꯏ ꯄꯥꯛꯇꯧ ꯃꯥꯟꯗꯦꯕꯣ. ꯄꯨꯖꯥꯅ, ꯆꯦꯜꯂꯣ ꯀꯩꯅꯣꯀꯣ, ꯑꯗꯨꯒ ꯐꯖꯅ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯊꯕꯛꯁꯤꯡꯗꯣ. ꯃꯅꯤ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯋꯥꯍꯪ ꯑꯃ ꯊꯣꯏꯕꯗ ꯍꯪꯂꯛꯏ. ꯊꯣꯏꯕ, ꯀꯥꯏꯗꯩ ꯁꯦꯜꯅꯅꯣ ꯅꯪꯅ ꯁ꯭ꯀꯨꯜ ꯑꯃ ꯁꯥꯒꯠꯂꯤꯗꯨꯕꯣ? ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯦ. ꯊꯣꯏꯕ ꯏꯆꯝ ꯆꯝꯅ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯃꯌꯥꯝꯁꯤꯗꯤ ꯁꯤꯗꯩ ꯊꯣꯔꯛꯄ ꯄꯣꯠꯊꯣꯛ, ꯑꯗꯒꯤ ꯄꯥꯕꯨꯡꯗ ꯊꯝꯕꯤꯔꯝꯕ ꯗꯨꯀꯥꯟ ꯃꯆꯥ ꯀꯌꯥꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯜꯂꯒꯅꯦ ꯁꯥꯒꯠꯄꯅꯤ. ꯅꯪꯗꯤ ꯄꯣꯂꯤꯇꯤꯛꯁꯇ ꯉꯥꯎꯖꯕꯅꯤꯅ ꯚꯣꯠ ꯂꯦꯞꯀꯦ ꯍꯥꯏꯔꯅꯤꯅꯦ. ꯃꯅꯤꯅ, ꯈꯜꯂꯤꯕꯅꯦ.
ꯆꯥꯎꯗꯤ ꯆꯥꯎꯍꯦ ꯏꯇꯥꯎ ꯍꯣꯏ ꯂꯝꯁꯦ, ꯁꯤꯅ ꯂꯣꯏꯔꯕꯣ? ꯊꯣꯏꯕ ꯅꯣꯛꯂꯒ, ꯀꯩꯒꯤꯅꯣ ꯅꯪꯅꯃꯣ? ꯂꯣꯏꯗꯦ. ꯍꯤꯌꯥꯡꯊꯥꯡ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯄꯥꯟꯒꯤ ꯍꯦꯛ ꯃꯅꯤꯡꯗꯅꯦ, ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯤꯗ꯫ ꯃꯅꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ, ꯐꯠꯇ ꯂꯧꯁꯤꯡ ꯇꯥꯟꯕ ꯍꯧꯈ꯭ꯔꯦ꯫ ꯄꯨꯡ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯅꯤꯅ, ꯅꯣꯏ ꯑꯁꯦꯡꯕꯒꯤ ꯆꯦꯜꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯊꯣꯏꯕꯅ, ꯑꯩꯅ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯄꯨꯖꯥꯒ ꯍꯟꯈ꯭ꯔꯣ, ꯃꯊꯪꯗꯤꯅꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯑꯣꯏꯅ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯑꯣ꯫ ꯅꯪꯁꯨꯅꯦ ꯔꯤꯅꯥꯗꯣ ꯄꯨꯔꯛꯑꯣ꯫ ꯍꯦ ꯅꯨꯄꯤ, ꯅꯪꯁꯨ ꯀꯦꯟꯗ꯭ꯔꯗꯣ ꯄꯨꯔꯒ ꯂꯥꯛꯀꯗꯕ꯫ ꯄꯨꯖꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯑꯒ, ꯍꯣꯏ꯫ ꯃꯅꯤ ꯄꯨꯖꯥꯕꯨ ꯌꯦꯡꯂꯒ ꯐꯠꯇꯕ ꯋꯥꯈꯜ ꯂꯥꯝꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ, ꯑꯁꯨꯛ ꯅꯤꯡꯊꯤꯕ, ꯅꯪꯅ ꯀꯦꯟꯗ꯭ꯔꯗ ꯂꯩꯈꯤꯗꯣꯏꯁꯦ ꯄꯥꯝꯃꯨꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯄꯨꯖꯥ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯑꯒ, ꯍꯦꯄꯤ ꯆꯦꯟꯕꯁ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯍꯥꯏꯔꯒ ꯃꯦꯝꯆꯥꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯁꯤꯜꯂꯛꯏ꯫ ꯃꯦꯝꯆꯥ ꯁꯨꯛꯑꯒ, ꯑꯁ ꯅꯥꯏꯍꯦ, ꯀꯔꯤ ꯆꯥꯒꯦꯅ ꯈꯠꯂꯤꯅꯣ? ꯃꯅꯤ ꯅꯧꯃꯤ ꯄꯨꯖꯥꯗ ꯌꯦꯡꯂꯒ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯤ꯫ ꯃꯦꯝꯆꯥ ꯃꯅꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯣ ꯎꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯦꯝꯆꯥ ꯄꯨꯖꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯁꯝꯂꯒ ꯑꯁꯣꯝ ꯅꯥꯀꯟ ꯑꯃꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯤꯔꯣꯜ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯪ ꯅꯊꯟꯇ ꯃꯥꯒ ꯆꯠꯇꯣꯏꯁꯦ ꯇꯟꯗ꯭ꯔꯣ? ꯁꯤꯗ ꯂꯩꯍꯧꯔꯒꯦꯔꯥ? ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯅꯠꯇ꯭ꯔꯁꯨ ꯅꯪꯉꯣꯟꯗ ꯃꯥꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯍꯩꯅꯗꯦꯕ꯫ ꯄꯨꯖꯥꯅ, ꯚꯥꯞ ꯐꯔꯒ ꯕꯨꯊꯣꯏꯗ ꯇꯧꯔꯅꯨ ꯏꯕꯦꯝꯃ, ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ, ꯔꯣꯃꯥꯟꯁꯇꯣ ꯄꯦꯟꯅ ꯇꯧꯖꯍꯧꯔꯣ꯫ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯕꯦꯝꯃ, ꯅꯪ ꯀꯩꯁꯨꯝ ꯇꯧꯔꯣꯏꯃꯤ, ꯅꯪꯅ ꯁꯨꯝ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯅꯤ꯫ ꯌꯥꯔꯦ ꯂꯥꯛꯑꯣꯁꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ, ꯑꯗꯣ ꯆꯦꯛꯁꯤꯟꯅꯗꯤ ꯆꯠꯂꯨꯀꯣ꯫ ꯐꯩꯅ ꯌꯦꯡꯂꯛꯑꯒ, ꯇꯥꯅꯤꯡꯗꯦꯕ, ꯂꯥꯛꯑꯣ꯫ ꯄꯨꯖꯥꯒ ꯃꯦꯝꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯅꯥꯀꯜ ꯑꯗꯨꯗꯒꯤ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯅ, ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯃꯨꯛ ꯆꯤꯛꯊꯅꯔꯤꯗꯨꯅ? ꯃꯦꯝꯆꯥꯅ ꯅꯣꯛꯑꯒ, ꯀꯩꯁꯨꯝ ꯅꯠꯇꯦ꯫ ꯄꯨꯖꯥꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯃꯦꯝꯆꯥꯅ, ꯆꯦꯛꯁꯤꯟꯖꯧꯍꯦ꯫ ꯄꯨꯖꯥꯁꯨ ꯅꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯀꯥꯔ ꯑꯗꯨ ꯀꯥꯈꯠꯂꯒ ꯁꯨꯝ ꯊꯧꯔꯛꯏ꯫ ꯃꯅꯤꯅ ꯄꯨꯖꯥꯕꯨ ꯀꯤꯔꯨꯞ-ꯀꯤꯔꯨꯞꯁꯨ ꯌꯦꯡꯉꯤ꯫ ꯄꯨꯖꯥ ꯐꯣꯟ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩ꯫ ꯉꯥꯡꯇꯛ ꯇꯧꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯥꯏ ꯍꯨꯝꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯐꯥꯔꯒ ꯅꯥꯞꯄꯗ ꯑꯃꯨꯛ ꯌꯦꯞꯁꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯀꯜꯂꯛꯄ ꯈꯣꯏꯃꯨ ꯃꯍꯥꯛꯇꯤ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯄꯥꯝꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯅꯤ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯑꯁꯨꯝ ꯊꯧꯔꯒ ꯂꯩꯕ ꯑꯗꯨꯗ ꯄꯨꯖꯥꯅ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯇꯥꯃꯣ ꯃꯅꯤ, ꯈꯤꯇꯪ ꯀꯟꯅ ꯊꯧꯁꯦꯕ, ꯄꯨꯡꯁꯦ 5:30 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯥꯏꯖꯕꯇꯅꯤ, ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯧꯗꯨꯅ ꯂꯩ꯫ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯈꯥꯝꯂꯒ ꯄꯣꯠꯆꯩ ꯑꯃꯨꯛ ꯂꯩ ꯇꯧꯗꯨꯅ ꯄꯨꯡ ꯑꯗꯨ ꯑꯔꯩꯒꯩ ꯊꯦꯡꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯄꯨꯖꯥꯗ, ꯉꯥꯏꯈꯣꯀꯣ, ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯉꯥ ꯌꯥꯝ ꯌꯣꯛꯄꯅꯦꯕ, ꯃꯄꯨꯗ ꯍꯥꯏꯔꯒ ꯑꯩ ꯑꯝꯇ ꯂꯩꯔꯛꯀꯦ꯫ ꯄꯨꯖꯥꯅ, ꯑꯁ ꯄꯨꯡꯁꯦ ꯊꯦꯡꯉꯦ, ꯀꯨꯏꯔꯣꯏꯗ꯭ꯔꯣ? ꯀꯨꯏꯔꯣꯏ, ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯎꯅꯦ, ꯑꯩꯒꯤꯗꯣ ꯑꯣꯞ ꯇꯥꯈ꯭ꯔꯦꯕ, ꯏꯅꯦ ꯁꯈꯤꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ꯫ ꯄꯨꯖꯥ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯍꯣꯏꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ? ꯅꯪ ꯅꯊꯟꯇ ꯁꯈꯤꯒ ꯂꯩꯔꯤꯗꯨꯕꯣ? ꯃꯅꯤ ꯐꯣꯟꯗꯣ ꯂꯧꯅ, ꯏꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯌꯦ, ꯄꯥꯕꯨꯡꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯩꯈ꯭ꯔꯦ, ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ꯫ ꯄꯨꯖꯥ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯃꯅꯤ ꯄꯨꯈ꯭ꯔꯤ ꯃꯌꯥ ꯑꯗꯨꯗ ꯐꯣꯟꯗꯣ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯊꯑꯣꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯈꯤ꯫ ꯃꯅꯤꯅ, ꯑꯧ ꯁꯤꯠ,